mayambu ahan maktada ikok nonna taram okjari akhona ngasi jamuk puraga laksari akhona thajarak pawarida matamgi isel teres suba tangka ngasi gi teres suba tangka asidana wari asina kari haining liba kari oiriba habada mayam punna mangna wari sitaraga mukhamina dasi ngasi nong ni asidi marup mapang singi luhung makhara toy kibana wari changna na hapa ngamdre masigi damak ngakpi gani hojik tabi dasi matamgi isel teres suba tangka sureso hojikti magi haining ba khudimmak mama nabi tuda loin harame wari khara saral bagi tungdadi suresh mayum dhalakle suresh na haram bagi matungina mama nabi adusu memthoi bu nab matamda wari khudimak tamle mahang na haire thokrabadi thokre haukrabadi haukre masida nungai taba khalurano wakhan nungai thu haiduna mama nabi na phajana themle konna thangda mama nabi aduna suresh ki wari kaya amasu memthoi da tamlambe hairame adubu memthoi di ikai khiba mama nabi singi mangna shop khiba kaya aduna mana hairiba wasing ada yaba ngamlamde talle haduna maile daga selamme mama nabi aduna di phajana wari sare suresh di adugum bi oiramoi thamoy yamna singi mana haining libase karino haibadi tabi bana phatabra mana nangbu nomutung wari sanaba pame aduna mana haining musing ado karino haibasu amukta hello nang sodana papugani memthoi nama khumme ayamna ikai ai thoku phawba talle lekai sida leiba mising asina aigi maramda nukna ningba lakna ningba kaya ama leibanina ai thopu ngamudaba mande nang haidiba wado ai yaba ngamloi nang su phajana haiko wahai du tabada mama nabi nama khumme adugidi nang kasum khangano angan matamda nakhoi ani wari sana khaiba natte aina thoram kudi masingani mahakse nuti numit kudingi lae aduga nangi maramda wari kaya matame adum hange aina su magi mong matau singase yengba ngamdre aduna aina nangonda haibane nangi su haining masing adu kadino haiba mangonda phajana hayo aduga nangi thodo sigi maramdadi madi karimata khangdabane dadabane aduna nang kisum khangano nangse lesabine thodok macha ma thokre haduna adum nungai taba kaya ma khallaga leibadi lehenning aiga tinabi imanabina asumna waraga leiba matamda ai yengma ngamloi aikhoigi imanabi ataina nangi maramda laknaba nuknaba kaya ma tawrabasu aidi adugumba imanabi da natte nangi yai phaba afaba lambi da chatpada aishu pame aina dihanana nangoda wari kaya ma sajabane haijabane adobu nangna thausawa sadabadagi punamak tholiba ngaktane fare punamak singase haukrabadi haukre aina hairibase amukta diyabiyo mama nabi gi wadu tabada memthoi su kona thangdadi kari wakal khalurabuna khangde memthoi na amuk tamna kumme fare nangna dumna hairabanina ai nongmudi wari sanage ado magai wari sanabadi kana su haidokano kana dasu tawthokpigano aigisu hainingba kaya ama leire wahising asi hairaga ai maba phajana themaga thadokhige aduga aigi pusidadi amukhana nupa khanage habade aigi wakhalda khandre aise yum palaro haduna aigi puningda chaplunga lepkhrabane hayeng numidang wairamda nakhoida maba kopiro aduga ai maga wari sanage mabu uba matamdadi ai karimata haiba ngamgadaba mande aisu khalluraga yamna nungaite mana ibu lumjarakpa tanjarakpase matam yamna kuirabane aisu karimata haikide pakhum bikide konna thangdadi mana toina harakpa toina ngangba kaya ama tawbadagi aisu kari wakaldagi nu khangde tamo binandaga aiga khangnei nuksine habase mangonda haidoki taktoki masina maram oragane aina hena ikairiba aina hena pakaliba ado ngasi aina thingnariba tholiba thudosigi maramda madi karimta khangdabra tadabra mama nabiduna kumme asengmane madi karimta khangdabane tadabane hoi mana khangba haibabu binandaga nanga wari sanadre tongna khre habadi masu khangmane binandagi aron masing adudi madi karimta khangdabane tadabane fare nangsu lehawro ado hayeng numidang wairamda nang magu unabado soiba yade ko ai chalage asumna hairamlaga
ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯃꯦꯝꯊꯣꯏꯗꯤ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯃꯇꯝꯗ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯦ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯗꯤ ꯈꯜꯂꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯨꯅ ꯈꯪꯅꯁꯤ ꯍꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯈꯨꯝꯒꯗꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯀꯌꯥ ꯑꯃ ꯃꯦꯝꯊꯣꯏ ꯈꯜꯂꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯔꯦꯁ ꯃꯦꯝꯊꯣꯏ ꯎꯅꯕ ꯂꯥꯛꯑꯦ ꯃꯦꯝꯊꯣꯏꯁꯨ ꯃꯃꯥꯟꯅꯕꯤꯅ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯃꯦꯝꯊꯣꯏ ꯂꯥꯛꯑꯦ ꯃꯃꯥꯟꯅꯕꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯁꯨꯔꯦꯁ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯋꯥꯔꯤ ꯁꯥꯅꯍꯜꯂꯦ ꯎꯅꯍꯜꯂꯦ ꯎꯅꯕ ꯃꯇꯝꯗꯗꯤ ꯃꯦꯝꯊꯣꯏꯗꯤ ꯏꯀꯥꯏꯕ ꯀꯌꯥꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯉꯥꯡꯕ ꯉꯝꯗꯦ ꯃꯥꯅ ꯏꯀꯥꯏꯖꯕ ꯄꯥꯈꯠꯆꯕ ꯃꯇꯧ ꯀꯌꯥꯗꯣ ꯁꯨꯔꯦꯁꯁꯨ ꯈꯪꯉꯦ ꯁꯨꯔꯦꯁꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯦ ꯃꯦꯝꯊꯣꯏ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯄ꯭ꯔꯥ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯇꯨꯡ ꯁꯨꯝ ꯏꯜꯂꯒ ꯂꯩ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯃꯦꯝꯊꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯦ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯦ ꯅꯪꯅ ꯇꯣꯞꯄ ꯈꯪꯅꯈꯤꯕ ꯑꯇꯣꯞꯄ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯀꯥꯎꯒꯦ ꯍꯥꯏꯕꯗꯤ ꯄꯥꯛ ꯉꯝꯗꯦ ꯅꯪꯇꯕꯨ ꯁꯣꯜꯂꯦ ꯅꯪꯇꯕꯨ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯌꯨ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯂꯩꯇꯕ꯭ꯔꯥ ꯁꯨꯔꯦꯁꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯥ ꯇꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯝꯊꯣꯏꯁꯨ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯑꯦ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯋꯥꯈꯜ ꯈꯟꯗꯅ ꯏꯇꯣꯝꯇꯅ ꯏꯇꯣꯝ ꯇꯥꯅ ꯍꯤꯡꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯨꯅꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯅꯪꯒꯤꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯈꯟꯕꯤꯔꯒꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯦꯁꯅ ꯃꯈꯥ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯅꯁꯥꯅꯗꯣ ꯍꯟꯊꯅ ꯈꯜꯂꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯤꯅꯝꯕ ꯅꯠꯇꯦ ꯅꯝꯊꯥꯛꯁꯨ ꯅꯠꯇꯦ ꯑꯩ ꯅꯪꯕꯨꯗꯤ ꯀꯥꯎꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯅꯍꯥꯛ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯅꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯦ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯑꯩꯗꯤ ꯃꯤꯒꯤ ꯃꯆꯩꯐꯝꯅꯦ ꯃꯤꯒꯤ ꯃꯤꯅꯣꯛꯐꯝꯅꯦ ꯑꯩꯒ ꯄꯨꯜꯂꯒ ꯑꯩꯒ ꯂꯣꯏꯅꯔꯒ ꯅꯪꯁꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯂꯩꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯨꯅꯨ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯅꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯂꯝꯕꯤ ꯂꯥꯟꯅ ꯊꯥꯡꯂꯨꯕꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯅꯝꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯨꯅꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯅꯕ ꯇꯧ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯅꯪ ꯂꯥꯛꯀꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯦꯁ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯦꯝꯊꯣꯏꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯀꯔꯤ ꯈꯨꯝꯒꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯦꯝꯊꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯅꯕ ꯁꯨꯔꯦꯁꯅ ꯐꯖꯅ ꯍꯥꯏꯖꯔꯦ ꯃꯦꯝꯊꯣꯏ ꯅꯪꯉꯣꯟꯗ ꯊꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃ ꯊꯣꯛꯁꯅꯨ ꯊꯦꯡꯅꯅꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯁꯅꯨ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯅꯪꯅꯕꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕ ꯑꯩꯒ ꯈꯪꯅꯔꯕ ꯃꯇꯨꯡꯗꯒꯤ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨꯝ ꯈꯟꯗꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯒ ꯂꯣꯏꯅꯕ ꯑꯩ ꯅꯪꯒ ꯄꯨꯟꯕꯗ ꯌꯥꯝꯅ ꯄꯥꯝꯃꯦ ꯅꯪꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯈꯔꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯔꯧꯒꯗꯕ ꯅꯠꯇꯦ ꯁꯥꯎꯒꯗꯕ ꯅꯠꯇꯦ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯅꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯦꯝꯊꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯀꯣꯟꯅꯊꯪꯗ ꯁꯨꯔꯦꯁꯅ ꯃꯈꯥ ꯇꯥꯔꯝꯃꯦ ꯃꯦꯝꯊꯣꯏ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯍꯣꯔꯦꯟ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯩ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯣꯏ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯑꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯀꯅꯤ
ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯂꯥꯛꯀꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯔꯦꯁ ꯃꯌꯨꯝꯗ ꯆꯠꯈꯤ ꯃꯦꯝꯊꯣꯏꯁꯨ ꯁꯨꯔꯦꯁꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯌꯥꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯕꯤꯅꯟꯗꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯕ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯈꯤꯕꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯪꯒꯣꯏꯖꯔꯝꯃꯤ ꯇꯨꯀꯠꯆꯔꯝꯃꯤ ꯑꯩꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯥꯅ ꯁꯥꯎꯒꯦ ꯁꯥꯎꯁꯅꯨ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯄꯥ ꯈꯪꯅꯔꯣꯏ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯔꯣꯏ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯔꯦꯁꯇꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯇꯝꯂꯤ ꯁꯨꯔꯦꯁꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯨ ꯃꯦꯝꯊꯣꯏꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯍꯥꯏꯔꯤ ꯃꯦꯝꯊꯣꯏꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯟꯅꯕꯤꯅ ꯑꯗꯨꯝꯅ ꯂꯥꯛꯂꯒ ꯃꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯕ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯨꯔꯦꯁꯅ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯀꯌꯥ ꯑꯃ ꯇꯧꯕꯗꯨꯅ ꯃꯦꯝꯊꯣꯏꯁꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯈꯪꯅꯔꯒꯦ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ ꯃꯃꯥꯟꯅꯕꯤꯗ ꯅꯣꯡꯃꯗꯤ ꯃꯥꯅ ꯐꯖꯅ ꯍꯥꯏꯔꯦ ꯐꯔꯦ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯁꯨꯝꯅ ꯈꯟꯕꯤꯔꯕꯅꯤꯅ ꯑꯩ ꯃꯥꯒ ꯈꯪꯅꯔꯒꯦ ꯂꯣꯏꯅꯔꯒꯦ ꯂꯣꯏꯅꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯈꯪꯍꯟꯒꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯈꯟꯕꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯃꯥꯒ ꯂꯣꯏꯅꯒꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯗ ꯇꯝꯕ ꯄꯥꯎ ꯀꯌꯥꯗꯣ ꯃꯃꯥꯟꯅꯕꯤꯁꯨ ꯁꯨꯔꯦꯁꯇ ꯐꯖꯅ ꯍꯥꯏꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯁꯨꯔꯦꯁ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯦꯝꯊꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯨꯔꯦꯁꯇ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯁꯨꯔꯦꯁꯇꯤ ꯍꯥꯟꯅꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯇꯥꯔꯤꯕꯅꯤ ꯃꯦꯝꯊꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯨꯔꯦꯁꯇ ꯍꯥꯏꯖꯕ ꯃꯇꯝꯗ ꯁꯨꯔꯦꯁꯅ ꯐꯖꯅ ꯈꯨꯝꯂꯦ ꯑꯩ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨꯝ ꯈꯟꯗꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯇꯧꯔꯣꯏ ꯑꯩ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯥꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛ ꯋꯥꯈꯜ ꯍꯣꯡꯕꯤꯒꯅꯨ ꯃꯤꯠ ꯉꯥꯎꯕꯤꯒꯅꯨ ꯃꯁꯤꯃꯇꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨꯝꯅ ꯁꯨꯔꯦꯁꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯀꯌꯥꯗꯣ ꯃꯦꯝꯊꯣꯏꯁꯨ ꯌꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯦꯁ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯂꯦ ꯃꯦꯝꯊꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯔꯦꯁ ꯀꯅꯥꯅꯣ ꯃꯥ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯂꯣꯏꯅꯔꯤꯕ ꯇꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝ ꯀꯌꯥ ꯑꯃꯁꯨ ꯑꯁꯨꯝ ꯍꯧꯈꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯔꯛꯄ ꯈꯪꯅꯔꯛꯄꯁꯨ ꯊꯥ ꯑꯃ ꯐꯥꯔꯛꯂꯦ ꯊꯥ ꯑꯃ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯍꯧꯖꯤꯛꯇꯤ ꯃꯦꯝꯊꯣꯏ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯅꯝ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯃꯦꯝꯊꯣꯏꯒ ꯎꯅꯔꯒ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯈꯤ ꯑꯗꯨꯒ ꯁꯨꯔꯦꯁꯀꯤ ꯃꯔꯝꯗꯁꯨ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯁꯨꯔꯦꯁ ꯀꯅꯥꯅꯣ ꯃꯥ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯅꯝ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯂꯣꯏꯅ ꯇꯥꯛꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯁꯨꯔꯦꯁꯀꯤ ꯃꯔꯝꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯃꯦꯝꯊꯣꯏꯅ ꯂꯣꯏꯅ ꯈꯪꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ